ngashigi oiba tongan tongan ba page karagi posting collection tawbagi manungda hi ai khomba news hariba page asina ahan boina loktak mapaw updates na collection tawduna thamjagi amadi video asibu meng tabiri ba punumakpu taramna okchabaga loinana ikai khumna butchari Manipur Police CRPF Forest Department amadi Executive Magistrate ki apunba combined team na numit humni chupna Kangpokpi district ki manungchana laiba IT road ki akoibada laiba khulsing da tharamba popi pambi sing yanthatpagi thabak chathaduna lakli security ki apunba combined team asina Lanka area da tharamba popi lam acres kun Bilai jang da tharamba popi lam acres taraga nipan amadi makui area da tharamba popi lam acres kunga manga yanthatuna mangan khibaga loinana popi thabada senaribe sing adubu masak maming khangdokna ba FIR ama register tawkre hairi makhatana tamthiraba laina miyamna cancer haina khangnaba laina makhala asiki vaccine Russia na puthokle haina Russia government ki media ki mekai dagi phongdorakre High-riba vaccine asi lakadoriba anauba chahi 2025 tagi free the cancer vaccine asi miyamda phangangadori adumoinamak cancer vaccine asi chapchaba baming amadi karamba makhalgi cancer the vaccine asi sizinagani haibadi hojik phawbagi oina phongdorokpa leitre haina pawasina makatari makatana Dr. Bhimarao Ramji Ambedkar bu Union Home Minister Amit Shah na karem kathainaba moongda wangang khibabu yaningdaba phongdoktuna Lok Sabha amadi Rajya Sabha animakki proceeding yaithokraba matung ngarang parliament mamangta ruling amadi opposition anigi marakta chauna munarakpadagi sarangna bathokpada BJP MP Pratap Sarangi amadi Mukesh Rajput aso open nangduna hospital da pukhatkre hairi BJP MP Pratap Sarangi bu Rahul Gandhi ne inbada tusinduna laibakki sarukta sokpani haina sas tarukli nakal amaromda Congress ki maikaidagi Malik Arjun Kharge na ji BJP ki MP Singna Priyanka Gandhi bu inki haina charge tawri thodok asiga mari lainana BJP ki makaidagi Rahul Gandhi na sathaki ba thong adugi mayokta police ta FIR ama thangatkre haina pawasina makatari PSSMaki makatana sakot thorang miyam da yohonma ngamdrabadi lengak amal leibagi kanaba leite miyam gi awatpa kaya phangdana leiriba ase phangnabagi pandamda go to hill amadi go to village haudoki bani haina Chief Minister and Biren Singh na pongdokre wapam asi ngasi secretariat laiba cabinet hall da pangthokiba good governance week hawdokpagi tharomda saruk yaraduna pongdokhibani hairi makhatana National Highway 37 amadi National Highway 2 da lamdam asigi tangai fadana nomada changdraba yadraba potchai puduna lakpa gari chama ga humpu taret amadi chahum ga humdra matoi hairibi lambi asida apanba yaudana pusilakre makhatana potchai pusilakpada khudongtiba thoktanabagi damak chingningai oiba mafam singda security force na akanba section tharang lokhatki Manipur district punamakta pamdaba tawdok thoktanabagi damak chinga masung tamda punna checkpoint samaga nipan hangduna achat ong sing sek tawbagi thabak sathakre hairi pesasimaki makhatana Kangpokpi district ki manungsana laiba Nepali khuti ki laimaton thangbo mayada security ki apunba combined team amana thibu humbagi thabak sathabada khulai paiba singna lotchinun thalamba oigani chingnaba .303 sniper modify ama .22 rifle ama single barrel rifle ani 9mm pistol ama tray bore cartridge manga .303 live RDS ama IED ama detonator ama 10M safety fuse ama commercial explosive 100 kg ama battery pack ama tube launching ani anti-riot cell humpugani thoi amadi dummy cell ama pakatpangam le hairi pesasimaki aroiboina Imphal East district ki manungsana laiba Nungbram village amadi Lairok Baiphai village ta security ki apunba combined team amana thibu humbagi thabak sathabada khulai paiba singna lotchin nun thalamba oigani chingnaba 7.62 mm Russian RPG machine gun ama 5.56 mm in-charge rifle ama nomai asigi magazine ani magazine yawba 0.32 pistol ama 2-in mortar ama tray bore single barrel gun ama 2.5 kg explosive CTN ama pumpy gun ani pumpy cell ama 36 hand grenade ani WP hand grenade ani wireless radio set ani tube launching ani 60mm improvised mortar cell ama 82mm heavy cell ani 60mm improvised mortar high caliber launcher ama 7.62mm kapayariba maru humpu 5.56mm kapayariba maru nipu .32mm kapayariba maru ahum amadi tray bore cartridge ani pagatpangamle hairi makha satarakpada AT General Headquarter gi PRO ina thaupu bidiba Rubin Mangang Khoirapang gi page tagi post ama khak thamjage
ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯅꯤ ꯌꯦꯛꯅꯕꯅ ꯍꯥꯠꯇ꯭ꯔꯁꯨ ꯆꯍꯤ ꯀꯨꯟꯃꯨꯛ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯅꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯄꯨꯝꯅꯃꯛ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯅꯈꯣꯏꯗ ꯆꯦꯠꯅ ꯌꯥꯎꯒꯗꯕꯅꯤꯀꯣ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯤꯡꯊꯧꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯃꯤꯉꯣꯟꯗ ꯅꯞꯆꯔꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯊꯝꯖꯒꯦ ꯀꯣꯚꯤꯗ-4 ꯋꯦꯕ ꯍꯧꯖꯤꯛ ꯆꯤꯅꯥ ꯖꯄꯥꯟ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯌꯧꯅꯈ꯭ꯔꯦ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯖ ꯀꯣꯚꯤꯗ ꯁ꯭ꯄ꯭ꯔꯤꯗꯤꯡ ꯍꯧꯔꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-4 ꯋꯦꯕ ꯌꯧꯔꯛꯄ ꯍꯥꯏꯕ ꯑꯁꯤ ꯀꯨꯏꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯋꯥꯔꯤꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯌꯨꯑꯦꯁ ꯆꯤꯅꯥ ꯖꯄꯥꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤ ꯀꯣꯚꯤꯗꯀꯤ ꯑꯀꯤꯕ ꯂꯥꯛꯀꯗꯕ ꯑꯁꯤ ꯊꯥꯔꯗ ꯁ꯭ꯇꯦꯖ ꯀꯝꯃꯨꯅꯤꯇꯤ ꯁ꯭ꯄ꯭ꯔꯤꯗ ꯇꯧꯔꯛꯄ ꯃꯇꯝ ꯑꯃꯗꯤ ꯐꯣꯔꯊ ꯁ꯭ꯇꯦꯖ ꯄꯥꯛꯇꯛꯅꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯆꯠ ꯊꯣꯛꯄ ꯃꯇꯝꯗꯅꯤ ꯀꯣꯚꯤꯗ-4 ꯋꯦꯕ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯣꯚꯤꯗꯀꯤ ꯑꯦꯋꯥꯔ ꯑꯣꯏꯕꯤꯌꯨ 2022-23ꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯛꯇꯛꯅꯅ ꯅꯥꯗꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯅꯨꯄꯤ ꯑꯃꯅ ꯅꯣꯡꯃꯗ ꯅꯨꯄꯥ ꯑꯅꯤꯗ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯔꯤꯕꯝ ꯅꯣꯛꯇꯨꯅꯦꯁꯣꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯖꯖꯀꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯕ꯭ꯔꯍ꯭ꯃꯥꯗ CNAꯒ ZRAꯒ ꯀꯥꯞꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯊꯛꯇ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯅꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯉꯝꯈꯩ ꯀꯥꯏꯗꯦ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯎꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ NPPꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯗ ꯅꯣꯃꯦꯗꯤꯛ ꯀ꯭ꯔꯦꯁꯟꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯣꯅꯔꯦꯕꯜ MP ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯃꯥꯡꯗ ꯁꯦꯞ ꯃꯅꯤꯄꯨꯔ ꯁꯦꯞ ꯏꯟꯗꯤꯌꯥ ꯊꯥꯕ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ